Indigenous people khakti oiba mating leba sakotba Manipur ama soidana uba phanglagani haina hanagi Chief Minister Nongthombam Biren na haikre. Apen da thadok naraga yelhomi sing hanagumna leiminana ba warep lominadrabadi lana si loiba nairaroi haina lamlai SC gi MLA case ibomsana haikre. Thangal amasung pauna kaithel da ain kaina lam khopsi lamba kaya survey da thengnare. Amasung isagi nataba miyam gi oiba lamda ain kaina lam khopsin bagi laina amagumna leiriba asi tungi khalaga thadok piyo haina Imphal West ki DC mayang lambam Rajkumar na haikre. Kurumjari ISTV gi pawmiyang tabiriba sing taramna oksari oji fabugi maruiba paw sandong na pizari. Indigenous people khakti oiba mating leba sakotba Manipur ama soidana uba phanglagani haina hanagi Chief Minister Nongthombam Biren ngasi Center for Research Environmental Development create amadi Northeast Women Entrepreneurs Association Manipur chapter na sinduna Marging Polo Tourism Complex na numit mangani chathagadaba Ibodo Marging Expo 2025 haudopagi thoramda haikre. Ngasiga hodopagi thoram aduda Ministry of MSME gi Assistant Director Grade 1 Manoj Sharma amadi Ibodo Marging Kubam Kanbalup Haingangi President Nauribam Juginna Dice member oina sarup yakhi Ibodo Marging Expo 2025 asida tungan ba stall humfuna sarup yari hanagi CM Birenna makha taraduna matam amada Manipurda tangdulaita daba numidang athengbada lambi chatpa nungairamdaba lambi da paisa khara puraga chatpa yaramdabadu haukiba sahi taret asida tongan Manipur ama miyamda piba ngamkhibane haukiba lesing ni kungo humdoigi me ahumdagi haurakiba irang asi lamdam asidagi drug maru phangna muthatnaba amadi forest ki lam kannaba honarubadagi thokhibane masida rajnitigi khudong sabal lawnaba honaba kaya amana ngaihak leiraga ama amu hai tawbasi tawbigano hauzik IDP sing amadi miyamna waribasi tungi mirol gi damaktani khallaga aikhoi khara kathokpa mathau tai haiki ngasi thengnariba potse tungi mirol ki phananabagi damuktani akoi khara sacrifice obutai ngasi gi mirol aina sacrifice tolomdragadi tungi mirol di hinhoroi thengna batai natana sum yana basa si na sakragadi khoi tungi mirol laihoroi akoi fertility rate 1.77 handagram kana gumbagina 2.94 2.1 dagi taragadi adu community do generation kaya hingdagi adi 1.77 the kundagraba community je hingadori brain oi hojiki ngaki nungai bi ngata khal lairagadi aroi sumai sum leiba yaroi Manipur sumai sum leiroi soidana hanagi Manipur mating leiba dugumba indigenous people sing kaptagi oi Manipur sakatwa Manipur ma last 7 years ta laba Manipur do soidana mo halakini Social media dadi leipak ningba mayam ama lei adupu duran kap haudopu nimita state song odiba sana leipak ningba mayam ama lei adupu duran kap haudopu nimita sana state asige song odiba sana leipak Manipur sakpa matam dadi nimitu da tinkhiba Manipuri amatana haugatuna ikai khamnabu utkidabasi laibak thibani haiki state government matam kuina recognize to ba ngamdadna leiramba dugumba sana leibak Manipur hebado state song oina kuina recognize oreba state song oina kuina recognize oreba sana leibak Manipur ba iseido duran kapta army gi benduna khongjar eba hauramdagi maduda phammiba Manipuri yimda hawgalaga respect okide karai dagi nationalism no karai dagi no social media dadi hojik leibak nuksiba saranga ngangiba mayam je seidiba mayam je opai aroiba nationalism masi dai na hajebudo hita caption laga guli in born in born Luda Tonga. Adugumba Ikogi is respect of the Dikan respect of the game. Migi Sama Army Ben Party to Nadimadu, State Givas over Portamani, National Givas over Portamani, in the Kong the Tariba. Adugumba, Nanga Riba Mayam, the TV discussing the Nanga Riba, the social media, the Akuishi me winnable, Namba, Itung Kennedy. Lukari Dorgi and Aquin Hangugan the day. Amaramda Pamusing Hangba Wahangamagi Pakum Piraduna, Manipura Tataruk Amaga PR extend oversea Mahaki Makeda Manipura Popular Government Ama Tambinaba demand to Duna Lakpane, Matang Matamna Yadadana Mahaki Minister Pamdegi Potha Kibani Adubu, Manipura Popular Government Ama Laiduna Miyang Watatokta Sin Taubana, Asuma Kongtang Wagini Haiki. PR kamai lakhiye kamai thamakige haibasi loina khangnare praja mayam da ina hining basi who's who ina khara
ngang matamda loin ngang da kanana kanano maramdi amuba angoba khandoktradi angobuna kanano amubuna kanano khangdre loina mix up torga ngang ba phate kramai to nang asigi manipur gi situation si lakhi bono ta gi bono gange aina haibadi hanagi popular ministry leading aida free ojeram basing do office sang bada oiro amada oiro free ojeram basing do hujikti even ekho gi mla jing bo free oidre haibani da pr extend to basi ai gi mot oina di popular government ama leiba tangai phade lakpa tangai phade thambi ba tangai phade asi ai gi de hobudagi demand ro lai situation na yadabadagi ai namdana resign to gi noi khangi dungai hujik ai gi mot di praja sing si wai adu leiba situation si the popular ministry ma leiraga praja singa interest thamakanda awat apatana kanda salhaningi Sing amadi tamda leiriba singna apian pianda thadok naraga yelomu sing hanagumna leminanaba warip lominadrabadi lan asi loiba nairaroi haina lamlai asigi MLA case ibom chana ngasi Manipur Press Club ta pangthokkiba Marifu Suba Hiroshima degi thoram da phongdokre Indo-Japan Friendship Association Manipurna sinduna pangthokkiba thoram aduda Retia IPS Sarangtem Manaubi Elias Khwaden thaba Indo-Japan Friendship Association ge Vice President Ningthozum Kumar Meitai na singman saruk yakhi thoram asiga mari renana ibom chana makhata khibada lan taunabana kanaba karisu porakloi haibasi Japan ge Hiroshima da ahanbo oina atom bomb thadakhiba aduna khudam oirabani hojik miyoi bana hai singba hengalakpagi matung ina malem pumba punna munminaba yaba khulai kaya putholakli piba masuda lanjau ama thorakpada kari orakani haibasi tambangamde lesangani kungo homdoi digi Manipurda thorakliba lan asi hanagumna nomoi makhol tadrabasu hojik lan loire haiba yadri lan asuna maram oraga phurup animak saningma maphamda satpa yadri hanagumna nungsi chanana purakpa ngamdri relief camp ta leiriba punamak yumda changba ngamnadri center na lan asi loisinna yamna serious oina honabagi mami aikoina uri center na honarak deba asida aikoi punna sumna warep laumina duna mahausa gi punsida hanjinna ba honadrabadi furup khudimak wamina duna lairagani haiki akoigi apen ba pendaba purmak thadoga state sigi miyam gi interest na yenga akoigi singda leiba reitamda leiba akoi punamak se hojiki India government santi porna bagi lakhalai ba thabak singda koi karawai jaga da kari cooperation piraga akoina karam dai ta lauraga yamna thuna ingthak ta thoba koi complete normalcy mayamna pami bedo padu lakada ge haibse koi punama khandhamina bagi mathau tai aruba koi amomamna koi lawham thokta padai de lawmina si Isa gi patalenda aina yaba mawongda thabak tobiyu isa gi nataba miyam gi oiba lamda ain kaina lam khopsin magi laina amagumna lainariba asi tungi khalaga thadok piyo haina Imphal West ki deputy commissioner mayang lambam Rajkumar na phongdokre wafam asing asi MG Avenue digi hauraga thangal amasung pauna kethel da karam ba maphamda ain kaina lam khopsin bage amasung karam ba makhal gi structure sing ain kaina sajin bage habigi matang da chathakhiba survey ga mari lena phongdokhibani ngase thangal amasung pauna kethel chathakhiba survey aduda Imphal West ki ADM Jadumani Imphal West DC gi staff sing Mahut planning IMC gi staff sing yauna police na mateng pangduna thangal amasung pauna kethel gi tongan mafam sing da eviction survey adu chathakhi temari thona khaidolaga chathakhiba eviction survey aduda thangal amasung pauna kethel gi district administration gi maikede gi map puraklaga staff signal mafam sing adu onduna yengbada angakpa mongda fitara matoi dasbing nipan pakna leiba lambi phaba sumna gi fit manga romta makhaklaga achauba building kaya sajilamba thangal kaithel sani mandir manakta unauthorized oiba mongda building mathon mapan sana toramba drain phunjilamba galida thong panjilamba building mathak hendoklaga sajilamba na singba kaya thengnakhi DC mayang lambam Rajkumar na eviction survey aduga mari lenana mamangdagi hauna footpath lambi gi nakanda pasinuna thamlama polam sing yauna mafam kaya tak thokre makhatana thangal amasung pauna kaithel gi mafam singda ain kaina lam khopsin duna sajil level sing khangdok naba survey asi sathabane survey asi ngasi losina pandam thamle masi lorba matungda notice ama thoklaga madugi matungda lakpa wakas sing tanaba matam leigani madugi matungda aini matung ina thabak chathagadabani aini wamana thabak toba yade haibasi khangsi lam khopsin bada laina amagum leiriba si thadok piyo haiki da khopsan ba degi lambi da khopsan ba bazar manung da khopsan ba sigi thaba ngaktani
सिदासु कोर्ट केस चटकनी खोटकनी है पोट अमसु अदुम तादब नते तारे अखोई तौबम थोकपा अखोई मखा ताब थबकसु अदुम अदुम सथरकनी है बिसिमा अदुम थमजगे लंबीनी से लेरिबसे अदुम ओलग अदुम अदना लिस्ट थोंगकनी नोटिस थोलकनी अदुगा एनी क्लेम्स एंड ऑब्जेक्शंस हियरिंग मतम अदुम पीगनी अदुगा अकॉर्डिंगली हेंग इविक्शन गी नोटिस थोलकनी है ए इसागी प्लॉट ता इसाना लोना याबगी मतुंगिना थबक तौबदा अखोइना थिंगदब नते यारिबा मखै खोबजलगे हाइबगी मोंगदा लेबदौना उई मसिगी लैना जे इसा इसाना खंगना थादोकपा चुंगनी है खली लौथोपीब फगने है खली लम खोपचनबई थबक एंक्रोच तौसनबई थबक तौबीगनु पब्लिक की लैंड पब्लिक की स्पेस है फजन थबिनब अखोई खुदिंगमना मोरल ड्यूटी अचौब रेस्पॉन्सिबिलिटी लौमिनसे Deputy Commissioner Thawbal order ma thokna Thawbal district ki oinasu mamang thagi July 19 public place sing da niyom gi wamada yum dukan amadi atai lana gi oiba port pesinduna thamlamba structure sing eviction toba hauke baga luinana ngasi su Thawbal hauka degi lilong kaithel fabu gi marak telaiba amadi atai mafam kaya da niyom kaina sajilamba structure kaya JCB season naduna sidokpa haukre DC Thawbal hana kamai SDO lilong settlement department ki team NSIDCL amadi Thawbal police ki personnel kaya Saruk Yaduna, Satakhiba eviction ki drive aduna, Lenga ki machine season aduna, Tugai ki structure singi mapu singda, Lupali sing ani ki fine sutian ki hairi. Janamajuri College of Science DM University Imphal ki Humudra Mapan Suba Foundation Day ke Thoram Organizing Committee National DMCSC ke Central Hall da Pangchokre Thoramadu da DM College of Commerce Imphal ke former principal Dr. Okram Kumar DM College of Science Imphal ke former principal Gurumayum Tomba DM College of Science ki former principal Dr. Akham Kananbala DM College of Science ki former principal Dr. Pukrambam Ranavir Amasung DM College of Science Imphal ki principal Professor ki S.S. Birbalna Maruba President member sing oiduna saruk yakhebaga luinana DM College of Science ki thaktagi thabaktagi potharaba oza hozik oza oidiba sing mahiroi donor amasung DM College of Science ki alumni association ge miyo sing saruk yakhe thoram adugi manungsana marani dana manjuri ki statue amasung potrasta saruk yakheba sing na hailai katuni kai kumna utkebaga luinana DM College of Science ki laikhidrab oza sing mafamda minute ani timin leptuna ikai kumna basu utke thoram adu da DM College of Science ki lisingani kungam nithoi kungam humdoi amadi lisingani kungam de kungamari academic session ge 6th semester ge meritorious students singda gold medal yanthokhibaga luinana college week 2025 tamako mathang taraba singda manamathum sing yanthokduna puning thagutki foundation day tharam aduga mari lena DM College of Science ki principal professor ki S.S. Birevalna DM College asi Atopa state kaya na haubudigi ngasi faba ikai kumnariba university ke thakta leraba maik tampham ama oidiba ngamle mafam asidagi thokiba mahirui kaya na malim ge mafam kaya da thabak toba ngamle makhata na mafam asida leiriba matik saraba oza sing asiga loinana asangba mahirui kaya puthona bali palaitana hona khigani haike DM College ngasi bhawbuda tawriba contribution si 1946 da DM College si Kolkata University da affiliate tawrami matam da Kolkata University ki chhatra singna DM College gi tambalakba chhatra sing si aduk matikina ikaina norugna sale ma khoita jai athandamu Gauhati University da khoina affiliate ro matam da su Cotton College ki chhatra singna DM College gi lakpa chhatra sing compare tongno khone adum history sta masi puna maksi thoki hoki ba oja sing contribution makhoi gi kathokpana mathodam oramaba adumba oja sing contribution ni mokhoina sembiramba sa sing nga sidi college da mu halaktana thena sakutpa khongthang na pungno gi damakto honari hana mamangai da department thamiramba madugi history du mangdana ba hojik la ga nahawari oja sing su chhatra sing su parents sing su amadi illumina gi members sing su punna hona minaga lakadriba sai sing da hena sakutpa leibak sikhoba seba tongungamba ujage haina aina sugo na khorge Class 11 ki exam asi common question ama council ki makha da siam laba matung da school sing da exam pangthok handuna practical fawa yauna flying scout team simna yangsilagani haina council of higher secondary education to Manipur ge secretary Kundrapam Asni Kumana Fongdokre wafam asing asi Trinity public school bong sangai ge silver jubilee celebration pangthok pagaloina na high SALS LC examination 2025 ta mark yamna fangduna mai palakraba Trinity public school ge Mahiru Singh amade subject topper puthopang oza sing da case award amade memento
ꯆꯣ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯉꯁꯤ ꯊꯧꯔꯝ ꯑꯗꯨꯗ DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯔꯤꯇꯥꯌꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯔꯥꯡꯊꯦꯝ ꯏꯕꯣꯍꯜ ꯑꯃꯗꯤ ꯖꯣꯅꯦꯜ एजुकेशन ऑफिसर वांगोई आरामबम अनिल कुमार ना सिंगबना सरुक याखे काउंसिल ऑफ हायर सेकेंडरी एजुकेशन मणिपुर की सेक्रेटरी खुंद्राफम अस्नि कुमार मखा तारदुना क्लास 11 अमदे 12 असि याना मरु ओय नीट अमदे JEE एग्जाम थाबदा क्लास 11 असि प्रमोशन नि हाइना लाइन लौनरपा एग्जाम फावबा थाद्रबसु याबगी फियम अमदा चथरकपा असिदा काउंसिल न मरिलेनब सिंग तानरगा लाकदुरिबा क्लास 11 एग्जाम असि कमन क्वेश्चन अमदा एग्जामिनेशन पांगथोकनब थौरांग लेरे लोइना क्लास 11 असिदगिसु ग्रेडिंग मार्क सिस्टम चनब हौदुना लिसिंग अनि कुनगा तरुक की क्लास 12 एग्जाम असना पोजीशन पीबगे चनबी असिगी अरोइबा ओरगनी हौजी कोसेम अमदि बोसेम हाइना तोंगान तोंगान लैरिबा असिदा असिसु अथुबा मतमदा मिंग अमगी मखादा पुनसिनबगे थौरांगसु लैरे मिनिस्ट्री ऑफ एजुकेशन की इंस्ट्रक्शन मतुंग इना स्टेट लेवल कमिटी सेमनुना मसिगिदमक थबक पाइखली तौबतबु मखाताना ऑटोनॉमी ओइना लैगद्रा नत्रगन गवर्नमेंट ऑफिस ओइना लैगदुरिब्रा हाइबदुदि खंगद्रे पुनमगसि NAP 2020 लाखपगा इरुइनना पाइखलप थौरांगसिंगी मनुंग सनबा ओइबना यारिबमा कै महरोसिंगना स्कूल तमनिंगै मरक असिदा स्किल अममम हाइहौनबा सोइदना होनबियो NAP लाखपा असिदा मेन पावर वाटपना मरम वरगा ओजासिंगसु अचौबा खुदोंसादबा अवाबा अमदि ओइरि हाइखि बोसेम ऐसे अमत ओइरा ने दो मोडालिटीज तो गवर्नमेंट ऑटोनॉमी दा पीरगा थमदोरिब्रा नत्रगना गवर्नमेंट की ऑफिस ओइना पुरा कन्वर्सन तौद्रबा अदि अखोइना हा खजिमकि हाइबा ngomre दुगा मतमगी मतुंगिनादि सोइदनमकिदि पुनसिल्लानि अदि मसे सोइद्रे मसेदि अदो थात्रोक चंगबे याइ चही चंगबे याइ अदुबो पुनमाइबसिंदि ममिंग अमखक्तदा करी ममिंग नो थोनबा सरकारना थोनबा ममिंग अमगल पोरगा पुल्लानि अदुमा मतंगी मतुंगा दु करी मुदा ओइगदगे दु खंदे मतई की मचानुपाना कारना थोमलगा सकमा येंगनदुना पुलिस मतम चाना हाइहौद्रबा मतुंगदा लायेंग बियु यादरे हाइना थंबाल कोंगलेन नंबर 3 दगी तोंजम ओंबी RK गितारानी न पाउमिसिंग फोंगदोखरे मणिपुर प्रेस क्लब ता पाउमिसिंग उनबदा गितारानी न मखाताना सही असिगे जनवरी 19 दा महाकी मपुरेबा तोंजम इबोमसागी मयाम्बा तोंजम मनिहार के मचानुपा तोंजम बियातना महाकी थोंगालदा कारना थोमखी कारादुगी ममांग तयाना कादुना चलबा मतुंगदा जॉब कार्ड थबक सुरंबा मयामना गाड़ी मखा दिगे लोकथोखी खुदकी जेनिम्सता पुकटपदा डॉक्टर सिंगना करिसु तौदे हाइना थादरोकलबा मतुंगदा अनाबा हेंजेलपदगी राजमेरी सिटी द लायेंगबदा रिप अहुम तेकलमबगा लोइनेना निंगोंगे सरु कायरमखे निंगोंगे सरु मपुंग फाना लायेंद्रिङैदा लायेंबियु याद्रे लायेंबिबगी महुत्ता किहन्दुना लैरे मरिलेनबसने हिरम मसिदा मियंग संबियु हाइखे सही असिग जुलाई तांग तरुक्ता थांग इथिंग द थोकिबा थांग न थिनबगी थौदोक अमद लैकिद्रबा मैतै सलाई थियामगे मिसिग मरी रेनना वाहंग पाहुंगनबा कौरगा फाजिनदुना जुडिशियल कस्टडी द लैरिबी नगमपल कंजाबीदगे ताइबंगानबीबो कंडीशन याउदन थादोपिरो हाइदुना नगमपल कंजाबीगी अकोइबी क्लब मरी अमदी मेरा पाइबेसिंग वाकत मिफम चथखरे वाकत मिफम अदुगा मरी लेनना कंजाबी लेरक यूथ क्लब की प्रेसिडेंट एस सोभांकरना थोकिबा थौदोक असि याम नुंगाइतबा थौदोक अमनी अदुबु नुमित अदुमक्तदा लैखिद्रबा मिटै सलाई थियामना हौबा लाक्तुना नगमपल कंजाबीदगी ताइबंगानबी मयुमदगी मखोय अहुम सामिनखिबनी अदुबु विक्टिम माइकैदल लैरिबी ताइबंगानबीबु विक्टिमदगी एक्यूज ओनथोकनाबा होनरिबसि यानिंगदे मिसि असिगी मतांगदा थांगना थिलमखिबा पिंकीना महाक मसाना थिनबनी हाइना कोर्टसु फोंदोखिबा लैखरबनी हाइरि मेन एक्यूज ओरिबा मसानासु थौदोक थोकपदा आइना हाथिबनी आइना तौखिबनी हाइबसि अदु लोइना फोंदोखरबनी अदुना यारगदी
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯂꯃꯥꯕꯝ ꯇꯥꯏꯕꯪ ꯉꯥꯟꯕꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯌꯦꯡꯉꯒ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯃꯗꯤ ꯁꯨꯝꯕ ꯄꯥꯝꯕꯤꯕ ꯃꯤꯌꯥꯝꯁꯤꯡꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯃꯤडियाꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ Asambam Communication Sindra Dr. Kundombam Gokul Chandra Amade Yambem Tombi Devi Anina Iba Manipuramasu Manipuri Cinema Haiba Larik among Asi Manipuri Hindi Parisatki Holda Haunabi Matung in a phone cre Thoram Aduda Reta IAS Kangzam Radha Kumar Film Forum Manipuri Chairman Kanganbam Kulesor Senior Arts and Applied Rights Forum Manipuri President Manawi Manipur Film Development Society Secretary Sanju Basaspati Mayumna Methulan Singh Oike Thoramasuga Mari Lenana Film Forum Manipurgi Chairman Kangenbam Kulesona Hauzik Manipura Film Gi Hol Singh Sithaki Badigi Manipuri Film Udanaba Hol Leshilaktre Film Gi Hol Singh Sithalagliba Asi Hingatnaba Lengak Amadi Miyam Nakona Haningi Film Forum na Manipuri Film Sakot Anaba Kan Naponari Atuba Matam Film Forum na Market Ke Sarvi Ama Tauraga Film Hingatanaba Lengak Tataksilagani, Film Giholsing Asi Hingana Basu Honori, Lengang Asu Manipuri Film Hinganaba Akanaba Policy Program Ama Atuba Matamda Packet Piu Haike. Society Sida, conflict situation Nama, Laibasina, Corona Gimatam, Kuki, Lang Gimatam, Smada Tangatana Laibsida, Film Namasulektiva, Namasulektiva, Exhibition Sulektiva, Smaitokana. Hana kara sakapangam dana sirumnaram dawle bituda amka hengamasi awaba ma oira lai sisu ekhoida yamna maru oi film gi maramda film tobiram basing maramda ibibanina film si sakhatna ba hotna bada yam kanna film foramna reorganize dawna kanna kona jeri Wangway Assembly Constituency gi Manungsan Madaleba Samurau Awang Lekai gi polling station number 22/4 amasung 22/5 gi National Food Security Act Napsa gi ration card holder gi oiba tha gi pifam thopa seng suna pibidre haibigi matangda miyam gi abami pham ama pangthokre mifam aduda yaukhibi Morang Mayum Ongbi Pramona Mamangi tha singda di ration card holder khudingi seng kg amaka kaklaga agent singna seng pirami adubo handak August thagi oina ration card holder aduda yauriba mi masing khudinge seng kg amamam hantaraga yanba horakpadegi card holder singna karigi damakta seng hantaraga yelibano haina agent singda hangbada agent singna card anoba sabana maram oraga seng asi hantaraga yenbani mi amade kilo mari degi hena piba ngamloi haina agent singna hairakhi card holder singna masi maram sade phangham thokpa adu chapchana pibiyu haina marilena basing poning sing selakle Oi pangjar ba parja ngakta oibanina nupi angang na yum pamani housewife oibata ngakta oibanina makoina cheng asi khangjadabadagi lawjarure lawrubo oitaragadi waliba chengje hapiyu haina khoi yam phajana wari sanajabani adubu akoina hangu matamna moina wahai wata phajadaba mayam sijanaraga posi noi lawninga lawro lawningraga to asidi hairakpadagi chayena ba khara sawningba khara leibadagi hariba mifamaji phamaga khoina media gi thongchida haijabani mari lainaba singna masi athubu matamda ingjan biraga chigat biraga athubada khoigi hakse yam thuna phangan biyu haiba posima khoi media gi thongda haijari Amaramda Thodo Asig Mari Lenana Samuro Nare Apuna Maira Pabigi Oibami Pam Ama Samuro Katil the Pamke Wangway Assembly Constituency Oina Napsagi Siang Asidi Singani Kungamarigi Oina Tha Ama Laf Salaga Laihore Lisingani Kungamarigi November December Gi Siang Asi Lisingani Kungamangagi January da Punna Pibire Lisingani Kungamanga January Dagi July Fabgi Tha Taret Ki Oina Wangway Asig Siang Asi Department Gi Singthokre Habigi Paudi Panglabasu Tha Marikak Miam the Yantuk Kiba Karigino Tha Ahumgi Siang Dikarai Desat Yeliba Sing Asisu Mafam Amadana ration card Amada Sing KG Amaka Kakpa Mafam Madana ration card holder the Yariba Mi Masing Kudingi Sing KG Amamang Kakpa Aduga Mafam Karadana Sing Suka Kaktaba Yauri Masigi Maram Samuro Narimgi Miam da Mayak Singna Kangan Biu Karigumba Kangan Daba Tarbadi Samuro Narem Apuna Maira Paibi Amadi Masiga Puna Sadmin Nariba Club Singa Akan Makongjang Sang Singani Haina Samuro Narem Apuna Maira Paibi Secretary Oinam Sawa Sanuna Fondoki Mafam amadana sing chera amamong kakwa mafam amadana misingi wena amamong kakwa hari basing singasi kari mara suka kakta basu yauri masi kari marangi no habadu pazamiam da khangan biu amasung mari lainaba department na wangoi kendra gi samrong nawrem hari ba mafam asida phangdi basing sing amasung miam dagi kai basi kari marangi kai bano habana sing basinga du miam da mayak sengna khangan biu masi khangan laktaba taragadi Samara Unare Mapumba Mana Pabi Abasung, Masika Samdana Saliba, Kalaki Sinau Singa Loinana, Gar Hadar Singa, Akan Bakungjang Silakani.
Hausi Pau ki Martha Tenba break ama Lominasi. Matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown maker real Chahi Yankai Suraba Soccer Company ki Crown Maker Wheel Hauzik Market Pangbiragani Mahawam na Labor Pisuyam Chauba Crown Maker Wheel Saman Mayamsu Mahawing View Crown Maker Wheel Honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itungda makata ba pawda Loktak Parpu Malemgi Thaki Lam Koiphamgi Thakta Semgat Pada Puwari Degi Leklaba Liram Lairam Tilamsu Semgat Piu Haina Laing Thosana Mahi Temple Board ki Amaiba Sanglakpa Salam Mani Metena Ima Loktak Lairam Bigi Kubamda Ira Thongni gi Thoramda Haikre Thawang Train 20 Panba Nimita Pangtokpa Isingi Lairam Bi Ima Irema Thongni Baga Loinana Loktak Lairam Bi Ima gi Maphamda Khayom Lakpagi Thoram ngasi Ningthau Kong Mamang ITI Roteleba Ima Loktak Lairam Bi Kubamda Laining Thosana Mahi Temple Board Amadi Ima Loktak Lairam Bi Thogal Lupka Puna Kusam Maduna Pangtokpa Ira Thonigi Thoramda Maiba Sanlakpa Manina Makata na Phongdokibada Loktak Pata Nga Phariba Singna Tha Amagi Nungma Panba Mapalni Panba Amadi Kun Mapani Panba Haribu Numit Ahum Masi Loktak Pata Kumbi Gano Karigumba Chataba Yadana Leragasu Ira Thoniraga Chatpiu Ima Loktak Lairen Bidagi Angang Basareng Pharbadi Thadokpiramu Madu Laigi Masakni Karigumba Thoksada Duna Phaba Thoklabadi Misimena Thokani Haiki Maitelon Kangdaba Sahi Tere Nipan Rom Tangairiba Machin Maupani Haiba Angang Ani ngasi ayupung tara Makairom Tabada Leimakong Lambigi Kanto Sabal area da Makong na Satuna Lerambadigi Kanto Sabal da Leba BDF Post ki personal singna Tengnabadigi Police da Pau Piraba Matungda Imong Manungda Kusin Nakre Hairi Kanto Sabal da Leba BDF Post personal singna Angang Ani Adu Sak ising pizza pitak toraba matungda OC Segmai da Pau Piraga OC Leimakonga Pau Paunaraba matungda Angang Anidu Leimakong PS ta sinaki hairi Makoi ani adu Dimapur degi lakpani haiba khangbaga loinana Makoi ani Kiki amadi ngarum kawi haiba Police na khangba ngamki hairi Makoi ani Khurkhul Lamkai Bazar ge dukan degi postu leirami hairi Makoi ani adu Urkhul district tegi Orambadegi Marilenaba Police na Masin Mapa ani adu Makoi gi imung manung da sinakre hairi Department of Social Welfare Government na Sinduna Foster Care and Aftercare Service for Children in Manipur Haiba Theme da State Level Workshop ama Hotel Imphal gi Sangai Hall da Pangthokre Hawdopagi Thoram Aduda Social Welfare gi Director Anna Arambamna Angang Singbu Section Thorang Lokatnaba Laidiba Institute da Singna Angang Singge Tungi Punsida Miyam Naikai Khumnanaba Afaba Lambida Chatkinaba Mongda Sembigedabani Kana Laijadraba Orphan Home da Laidiba Angang Sing Asisu Tungi Punsigi Damakta Aikoina Mapung Fana Section Thorang Lawi ba Mathau Tai Haiki Then areas of job-oriented skill development for children leaving CCIs to sustain their future livelihood, building a strong community support system and involving local communities in child protection efforts for successful rehabilitation and social reintegration. Addressing all these challenges requires a multi-pronged approach involving strengthening infrastructure, enhancing capacity building, improving coordination and fostering community participation. Ministry of Textiles Government of India na Mera Resam Mera Avian Haibasida Chatharakpa Sericulture Technology Transfer Campaign ki saruk amu oina Central Steel Board Regional Sericulture Research Station Imphal na Bisnupur District ki akhanaba mafam kharada Chathagadaba Awareness Program on Horse Plant Cultivation Practices and Management ngasidagi ahanbu oina district asigi thanga ngaram degi hogdokre thoram aduda Scientist D and Head Regional Sericulture Research Station Imphal Dr. Chanam Savarani Devi Scientist D Regional
Sericulture Research Station Imphal Dr. Khwarapam Subadas amadi Yuva Thanga Ngaramgi President National Award oina maipak sauna tharama pusing wana sarup yakhe Thanga Ngaramgi akoibadigi sarup yaba lakpa farmer humfuramda Regional Sericulture Research Station Imphal ge scientist singna spokesperson oina kege sabi til karamna yokani amadi kege pambi matau karamna thagani habige matang wafam sing phongdokna khe ngasidagi hawdok leba awareness asi district asigi tongan tongan mafam tarukta mathang manang naina chathagani hairi All Manipur United Clubs Organization Amukogi Miyang Makhad Imphal West District United Clubs Organization na District Agriculture Officer Imphal West 1 amadi 2 ga khusam naraga IWDUCOG Unit Organization tama oireba Rural United Club Organization Ruko Area Phumlau Sifaida Uria Har Vek Sahum Lomi Singda Lengakna Lepa Mamalda Yanthokre Makhatana IWDUC OG Unit Organization Tama Oediba Singzamai to Lilong United Clubs Organization Slukoge Area Langtabal Kunja Makalekaigi Marang Subadra Community Holda Lumu Singa Yuria Bek Maudra Aduga Unit Organization All Mayai Lambi Clubs Organization Namade Amalkoge Member Organization EYDO Luenana Samuro Katel Laikai Mera Paibi Ga Sinduna Samuro Katel de Yuria Bek Sani Ga Tara Yanthokre Yuria Yantopiki Thoram Aduda Amukogi Secretary Organization Lasam Krishna Sandra Assistant Secretary Organization Y Inausa Assistant Publicity M Kanta Yana Maru Eba Miwe Singha Sarup Yaki Hairi Foothills Naga Coordination Committee FNCC na Manipuri ke Naga Taba Mapsing Singa Singda Mamang Thagi Taragani Panik Satarakiba Matam Kaktaba Ban Malilena Authority na Miyang Sangdriba Fauba Handokloi Haidi Jaraman Amasung Tiger Road Shemba Yaroi Kuki Militant Singi Kem Naga Area the Labor Yaroi Amasung Popi Thabagi Mayokta Kongjang Asi Sangchilakibani Haidi Manipur government is singa masama pan humudra mapan ge August tarukta mitai mayekpu approve taukiba sahi nifuga taruk subage ningsing thara mitai mayek and LOL Research Center Malom Imphal dangasi pangthokre isam samba thoramaga mari lena pangthokiba thoram aduda LOL asibo sakwa nabo khonaramba expert committee ge member L Kulasandra ge mafamda laisu katune ikai khumnaba utkhe Universal Friendship Organization Tabung Kok Awang Laikai gi Mapan Suba Annual Foundation Day Singani Kungamanga ngasi pangthokre ipa loya lakpa ima nungthel leima community hall tabung kok awang mayai laikai da pangthopa tharam aduda paswa SC gi hanagi ex minister Akweza Mirabai spiritual leaders ngasepam Nilakanta social worker inka thoiba amade atai miyoi kana saruk yakhe Akweza Mirabai na pongdolok pada landam asida kham thengna awa mayok nariba hingbagi hak mangliba akiba phangna ningba kairaba matam amada hingba haibadu oire maram aduna governor su award pa mayam asi yengsen biduna athubada miyeng sangbiyu haike landam asida anoba miyam ge mihu sing khanbagi matam yore haina makata na phongdokhi thoram aduda spiritual leaders ngasepam Nilakanta kumanna pongdolok pada Mipung Khodimak Zati Bezati Naidana Igna Signa Chakthung Pitung Manana Lambi Thong Yum Panbagi Amadi Taibung Punsi Kongtasida Miyoi Bana Teneriba Ana Ayek Nupa Nubigi Masa Masu Matam Sadana Sena Kainaba Kaya Ashidagi Kannaba Mahaki Mapamda Bibina Kiva Pauzel Makada Universal Friends Organization Siem Kibani Malayamasida Teneriba Awa Ana Misi Mina Gi Awaban Langdiba Punamak Warasin Ama Purapa Ngamlagani Haike Awang Semaida Leba Nilparma Higher Secondary School ki class 11 amade 12 ki Mahiro Singh Nadik tak naba lecture kungamari legada bagi manungda oza yam atop school da transfer tawkhraga haribo oza sing adugi mahut sinaba oza amuk tharak tabadagi school adugi Mahiro Singh wakami pham khre wakami pham adu da oza award person government na athubada tharu Nilparma school bu government na mirai ganu school asigi class mapung fana tawhulu oza award pa leiriba school lagi oza transfer tawa yaningde haina thaba play card kaya sinaki Wakami from Aduda Sarup Yakibi School Adugi Mahiroi Amana Hyderabad School Asida class 11 Amadi 12 Mahiroi Singh Takpina Oza Kungamari Legadabugi Manungda Sumnagi Oza Nipan Kak Lady Subject Kudingi Oza Sunaba Laitaba class 12 Hagaduriba Mahiroi Singna Awaba Kaya Mayok Nare Tungi Yumbi Ogaduriba Mahiroi Singna Teneriba Kudongsa Daba Singh Asi Ubiraga Lengang Atuba Matan Oza Singh Tabiro Haina Apil Tauke
ꯑꯩꯈꯣꯏ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯕꯣꯇꯥꯅꯤꯒꯤ ꯑꯣꯖꯥ ꯑꯃꯈꯛ ꯂꯩꯖꯕꯗꯨꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯄꯤꯈ꯭ꯔꯦ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯂꯩꯕꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯄꯤꯈ꯭ꯔꯦ ꯏꯀꯅꯃꯤꯛꯀꯤ ꯑꯣꯖꯥꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥꯁꯨ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈ꯭ꯔꯒ ꯑꯣꯖꯥꯁꯤꯡꯅ ꯂꯣꯏ ट्रांसफर चखरगा अखोइसे क्लास तौदबिदा अखोइसे सुम लेर अखोइसे हंदक ट्वेल्व थादे स्टूडेंट ngaतने अदुगा मोइना लोइ ट्रांसफर चखरकांदा अखोइ क्लास तौदबिदा अखोइ मरम चादबा अमसुंग पोस्टिंग ट्रांसफर असि तौबिगनु स्कूल असिदा अवादबा ओजा कया लरिबसी हंदकी हप्ता सिगी मनुंगदा थाबिरकनबा छात्रसिंगी माइकेदगी अपील तौजरी ILP की कानबसिंग यलोमी सिंगदा फंगंदना ngasi phaba ILP chanaba jahi manga pharakadaba phawba nathaiduna thamli haina federation thoba haumina hairi ILP karino masina miyamda pigadaba kanabana karino haibidu khangdaba oragadi ILP sanariba state singda chalaga tamuba natragana akhang ahida tanabana sungani ILP asibu mitop changlakpada pass piba pass adu renewal toba khaktara Manipur government ngasi phaba ILP gi matang jatharagiba asi nataba kari ahenba tawkhrabage ILP pass paidaba Manipura miyoi Singh Hena Lady Manipur State Darbar Order Number 2 1946 की अगस्त के तांग कुन तरुकता इरंग पार्ट 1 पार्ट 2 दा नेपाली युमना खुमफुखक खुंदानब अयाब पीखे अदुब नेपाली की मिसिंग असी लाख अमगी मया यौरे चयोल खुदिंग नेपाल फावबा गाड़ी स्टेंडुना सर्विस तौरी मसिदा मणिपुर गवर्नमेंट दा हंगनिंगलिबदे नेपाल लिसिंग असिदा ngasi phawada ILP pass kaya yamna isu tawkhrabage ngasi phawada lamdam asigi yelomi masak taktuna ILP pigadaba sing akaknaba piba ngamdre Manipur miyamna wana honaduna phanglakhiba ILP mapung phana Manipur government asana hannaba horkhorpham thokpa thabak lokhosi amade thabak ta athubada onthokpiyo haiki India की वना तोंगान चोंगान बा स्टेट सिंह की आर्ट की लमदा सिंथानिंगा ओबा थबक तोरिबा सिंह दा इकाई कुमनाबु उतुना पीबा ललित कला एकेडमी अवार्ड 2024-25 पीनबा मियोई कुन खंगतपदा पुखरमबम प्रेमचंद्र यावरकले ललित कला एकेडमी न्यू दिल्ली ना रविंद्र भवन द मेड इन सेंस हाइबा वखल रोल द पांगथोप हुमरी सुबा नेशनल एग्जीबिशन ऑफ आर्ट्स दा सिंथानिंगा ओबा स्कल्पचर उत्पगी दमकते अवार्ड असि फंगदबनी हाइरे पी प्रेमचंद्र कक्सिंग निंगथौ लेकाई देगे पी इंद्रजित अमदि पुखरमबम ओंबी तबाबीगी मचानुपाने मालेम की होंलक अयिंग असा महौसा की फिवम असिबु हौरक आंगांग सिंगदा खंगनबगी पांडम अमदि मपोक नुमित थरोंग मरी लेनना युहेनबा लोंगजमना महा के ट्राइन थोरक सुबा मपोक नुमितना लाकपदा मियाम गे सानबुंग ओरबा केक्रू यारी क्लब की प्लेग्राउंड की अकोइबदा उहै पानबु उचरा सिंग थादुना पांगथोखरे थौबाल डिस्ट्रिक्ट की यारीपो केक्रू मथक लकाइदगी युहेनबा लोंगजम मणिपुर पुलिस डिपार्टमेंट लैरिबा लोंगजम संजित अमसुंग लोंगजम ओंबी थोइबी सना अनी के मसानुपा अहलने लोंगजम संजित मणिपुर पुलिस डिपार्टमेंट थबक तौबत नतना केक्रू यारी क्लब की थौसु पुरमदुना लैकाई की अमदि मियाम की ओइबा जाखोट थौरांग कयादसु सरुक यादुना लाकलिबने थौरम अदुदा संजितना हौजिक मालिम को अयिंग असा अमदि महौसा की फियमदा अदुकी मटिक अहोंग लाक्तुना मियोइबदा खुदोंसादबा कया अमा पीरी लेबाक असिगी ओइनसु उपाल वपल कया थाजिंदुना उमंग वामंग योकतुना महौसा की फियम कन्नबा एक पेट मा के नाम 2.0 इमा की मिंगदा उपाल अमा हाइबा कैंपेन अमा कन्ना चथर चंगथिलकली मसिदा तुंगदा हौरकलिबा आंगांग सिंगदा महौसा की फियम की मतंगदा मखोइदा वाखल चेलहनबा मियामना पांगथोंनरिबा मपोक नुमित की मौंगसिंग अदुदगी होंदोकलगा महौसा की फिवम कनबदा खरदंग ओरबसु सरुक याबा ngamgadra haiduna upal sing asi angang singda than bani haiki Minister of Information and Broadcasting amasung Information and Public Relations Department singe coordination gi damakta nomagi oiba National Conference ama New Delhi da leba Bigyan Bhavan Hall number 5 ta pangthokre tawang thong state amasi Union Territory singe Information and Public Relations Department ki Secretary sing saruk yaduna pangthokiba conference adu da Manipulenga ki mahut sinduna Directorate of Information and Public Relations DIPR ki Director ngangom utam amasung Directorate asigi Assistant Publicity Officer Press Ningthauzam Rosan saruk yakre लाखिब इंडिपेंडेंस डे थरम की मांगवन साम हुफुगमापन सुबा बटालियन CRPF ना सिंधना हर घर तिरंगा अभियान रैली पांगथोखरे थरम असि IG मणिपुर अमसुंग नागालैंड सेक्टर राजेंद्र नारायण अमसुंग बटालियन असि CO सुरेश कुमार अमसुंग 2ICY अफासिगी मियंग मखादा पांगथोखिबने यामलाइबक थिबा थौदोक अमदा टेक्स मयाइ लेकाइ देगे खांगेनबम निंगोल माइबम ओंबी समिताना थौबालस हॉस्पिटल दा ममांग थागी तांग कुनगनि पांदा अंगांग उन्नबदा लेखिदबदा नरसिंहा BLF विलेज लेवल फेडरेशन टेक्सम ये मेंबर्स इन अवाब फोंदोखरे टेक्सम मयाइ लेकाइ कम्युनिटी हॉल दा पांगथोकिबा अवाब फोंदोपगी थरम अदुदा समिताना इंग सिग्नल लाइलमंद लैरुनबा मिनिट अनि तुमिन लेप्तुना अवाब फोंदोखि साइकोसाई कैडेट इंटरनेशनल इंडिया अमदे भारत कैडेट एकेडमी अनि ना खुसम नरगा सिन्ना था सिगिनि पांदेगी तरा फाव न्यू दिल्ली की ताल
Kotra Stadium na pangthokadaba All India Independence Cup Cadet da saruk yarugadaba More the game sanaroi mari yauna punna sanaroi taragani toy official ani amadi guardian ani Delhi gi damak ngasi Imphal thadokre Hauji Roshalakpada marueba pau amuka hanna Indigenous people kaktigi oiba mating neba sakotpa Manipur ama soidena uba panglagani haina hanigi Chief Minister Nongtombam Biren na haikre PNP da thadok naraga yellow missing hanugumna leminana bawarep lominadrabdi lana si loiba nairaroi haina lamlai SCG MLA case ibomsan haikre Thangalama sung pauna kaitil da ain kaina lam khopsi lamba kaya sarveda thengnare amasung isage nataba miyam gi oiba lamda ain kaina lam khopsin bagi laina amagumna leiriba asi tungi khalaga thadok piyo haina Imphal West ki DC Mayang Lambam Rajkumar na haikre Hauji Fabi ki ISTV sandok sriba pamatang aswad da sinjari miyang tabi